Imphal Jiribam Lambida Leiriba Irang Thong Tatkhibadagi Houjik Chatpa Yadana Leiriba Made Athubada Chatpa Yadana Made Nauna Thong asi Pankhatpagi Thabak Chathariba Sigi Fibam. All Manipur Road Transport Drivers and Motor Workers Union na ngasi hakthengnena chatuna yengsinkhre. Chief Minister M Diren Meneng Makada Union gi General Secretary M Anil Maithaina luchingduna yengsinkiba tuda Union gi member kaya su sarukya ke. Union gi member singna mafam aduda nauna thong pankhatpagi thabak tawriba NHIDCL gi makhada leiba GRSC gi miyoi singunaduna thong asigi matangda wari sanake. Yengsen Khongchiradu gi matangda All Manipur Road Transport Drivers and Motor Workers Union gi General Secretary M Anil Maithaina GRSC gi manager oiba Niranjan Gauba magaunaduna wari sanare. GRSC Hairasu NHIDCL gi makhada hairiba thong asi nauna pankhatpa amadi semjinbagi thabak tawbane. Makoina hairakpagi matungina hairiba thong asi houjik chaliba July tha asigi manungda loiduna miyamda khusinagani haibu wafam thamlake. Manipur Lengaki Chief Minister na su akanba wafam thamlakpaga loinana athubada loishinnaba wafam thamlakpaga loinana hairiba matam asi fawbagi manungda loishinba ngamgani haibagi thajabasu piraki haibu wafam sing fongdokhe. Imphal Jiribam Lambida Hanagumna gari chananabagi damakta khoisu yam thuna chananabagi damakta NHIDCL gi makhada leiriba GRSC gi kangbu singsi ekhoi unaba lakpani ado mokoina su je ekhoi da thajaba pirisi athu matamda handaki thasigi manung sida ekhoi thongsi soidana loisalaga miyam da sinani ekhoi honorable chief minister na su mokoi da yam kanna thongsi yam thuna loinana ba haina akanba instruction ama pi aduna mokoi su yam thuna loinana da kanna honari habasi Makoina Thambire